Separate administration की demand Centredagi Tanbani Stategi Tanba Natte KNO Kuki zo singna taliba si constitutional oiba political demand nei atopa mapan leiba ki khut yaubagi mathau ta de silent hauke pawasi pandam pausi dagi lokhutsawa nei Myanmar dagi train tawraba kuki militant samapan lom changlakre haina security advisor na phongdoki bawafam yumpham yaudaba nei kuki zo singna taliba si constitutional oiba political demand nei atopa mapan leiba ki group singi khut yaubagi mathau ta de Separate administration की demand asi Centredagi Tanbani Stategi Tanba Natte haina Kuki National Organization KNO की लुचिंगबा Dr. Silent Haukim na phongdokre Mozo story ga unaba mada Silent Haukim na hai Manipur da thogliba issue asina haurakpadagi state media singna narco terrorist militant amade transnational gi oiba aranba terminology kaya sisinaduna lakle asigumba sairak asida Unified leader amana national media ki thakta fauba train tawraba militant sing Myanmar dagi changlakre haibagi wafam phongdorokpa simak angakpa phauwe wafam asimak yumpham yaudaba aranba ne Kuki zo singna taliba demand asi constitutional oiba political demand ne masigi damak mapan leiba ki group singi mateng loba mathau ta de mahakna makhata na hai Kuki zo gi maikaida surveillance ki damak commercial drone sizinabadi lai adumoy namak bom thadaba ngamba Advance oiba drone chingba khusu khulai leinabagi capability adudi laite state police yauna drone bombing gi matangda Kuki zo singda allegation tawragliba simak aranba yumpham yaudaba nei laiwak asigi agency amana thijillabasu achumba dumak chapsana khangani haike loinana asigumba aranba wafam kaya sandorokpa simak thogliba irang asida achakpa maida thau haijinbaga chap managa nei Manipur da majority waidiba phurup asina chingi miyoi singbo chakhutpa pamde Minority singi political right thengkhang kayada malakpadagi kumjali singani kulhumdoigi me ahumdagi hauduna state asida thogliba issue kaya asi oidagliba nei majority oiriba phurup asina Manipur asi makhoi gi lam khakta oina khalle masigi mahini ngasi makhoina phangliba ase Kuki zo singna taliba demand ase state laingakta natte center da tanba nei demand asigi matangda haujiksu center ga wari sanabagi process da leire State ki maikaidagi Kuki zo singbu mingsa thian na ba kayarak honaraglabaso center ga wari sanabada sokningai oide Kuki zo sing na ngasi faubada state asida thogliba irang asida misam nupi angang amade ahal oiraba singda khut thakiba leite Kuki khulai paiba singi suspension of operation gi matang dasu center ga wari sanana ba honari haike Kuki inpi na September 19 total shutdown lauthokre pawasi pandam pausi dagi lokhatsavane Kuki inpi Manipur kimna September 19 bu total shutdown lauthoki baga loinana Kuki zo miyamna total shutdown na sibu mapung phana na ba appeal taw baga loinana protest asibu mai pak na ba district Kuki inpi amade KSO na khusam na thabak laukhat na ba sukhangan khre Kuki inpi Manipur na thokpa public notice amada September 19 bu total shutdown lauthok baga loinana numit asida public meeting celebration amade major gathering pumnamak cancel tauna ba khangan bagal oinana September 13 amasung 19 da dukan amade business establishment pumnamak thonglo na ba su khangal le Kuki inpi na thokpa cherol aduda tha asigi kunda pangthokpa press conference amada security advisor Kuldip Singana tha asigi 19 da ningthina train tawraba Kuki militant samapan Myanmar dagi Manipur da sanglakani haibagi matangda section thaurang chapchana laukhale haina phongdoki ba wafam adu Kuki inpi na kanna yaning daba phongdok paga loinana wafam asi tonga ni haire asigumba tonga asi Kuki inpi na kan bamong da condemn tawi haibaga loinana Chief Minister N Biren na Kuki zo miyam gi mayokta thabak taw baga loinana makhata na nakal ani gi marakta tension hengadana na basinduna leire haujik maitai youth group maruoina arambai tengol amade Manipur Police Commando na Kuki zo miyam gi mathakta hingsa gi thawong kaya chathari basibude Chief Minister na thingnaba honabagi mahut tumina laisali haina su maral sirakle